Ngasi nungdaw phong ki bakang lepa ki mairagi pau sedagi maru eba pau khara khanga cheraga miyam dukhulo tamjage Manipur lengang na matik saba security squad pibidabadagi gari driver sing Imphal jiri lambi matam hakaktana haying ayuktagi bantawbagi khongjang sangsingkhre Manipur lengang National Highway 37 Imphal jiri bam lambida cheliba gari singi matik saba security squad piduna akan bangak sembagi thabak chathabidabadagi lambi asida cheliba thau LPG puba gari amadi Atai tunga potlang simpusilapa gari singda nomay kapsinduna driver kaya aso apanangan ba loyana gari kaya ama ata thoan ba si yamna kana yaningdaba phongdokuna hayeng ayupung tarok tagi Imphal jiri bam lambi asi bantawbagi khongjang sangsingkhre pawsi asina phangba pawgi matung ina matang kaktaba bangi khongjang asi hauji jiri bamda panduna lairiba gari driver sing amari handaman singna kaukhibani Hauzik Fawbada Jiribam District Headquarter de Gelengang Popi Fawbagi Manungda Puna Thawa Amadi LPG Yauna Atay Tongan Tongan Bachana Thaknaba Polam Sing Pusilakpa Lode Gari Janika Yankay Panduna Lady Panduna Lady Bab Driver Sing na Pongdoro Pagi Matung Inadi Manipur Lengang na Imphal Jiri Lambida Cheliba Gari Sing Ashigi Matik Saba Security Force Amadi ROP Thamdri Fawba Bangi Khongjang Asi Handok Loy Loinana Driver Sing na Taliba Maram Chaba Demand Asi Thabak to Ontokadabani Loinana lambi asida cheliba gari singda nongmai kapsinduna kaya toy thorakpada natana driver kaya nongmaina panana soliba asige matik saba compensation Manipur lengang pibigadabani hariba demand sing asi Manipur lengang pigani haiduna aiba chero oina driver union na pidakti fawba bangi khongjang asi sungan handok loi hairi panba yabadi haujik lengang security squad matik sana pibidabadagi jiri bazar dagi lengang popi fawba lambi paring asida Malpuba gari chani ga yankairom panduna driver amasung handaman sing tumpham chafang khangdana awaba kaya khangduna haujik leiribani hayeng ayupung tareta gi nungthil pung mari fawba polling station lising ani ga samaga sumna tareta miyamna bot thadagadore taraga nipang suba lok sabha mikhal asigi ahamba tangka ki oina Manipur ina parliamentary constituency gi assembly segment kontraga nithoi amasung outer Manipur parliamentary constituency assembly segment kutaraga manga puna Assembly segment nifuga tarita mikhal pangthokadori hayeng ahamba tangka ki mikhal pangthokadori ba ina Manipur parliamentary constituency oina merep oriba singdi INC gi Dr. Angomcha Bima Agoizam BJP gi Thongnauza Basanta Kumar Singha RPIA gi Mayaso Thongnauza Independent merep Moyangtam Tonomsna Nongsaba Independent merep RK Somendro Kaiko amasung Independent merep Harungbam Basara Singhani Hayeng mikhal pangthokadaba ina Manipur parliamentary constituency gi segment kontraga nithoi adude khundrapam haingang khurai khetrigau thongju kairau andro lamlai thangmaiban oripok sangol bankai sam thong singjamai yar school wangkhai sengmai lamsang konthokjam pasoi langthaba nauri pakhang lapa wanggoi mayang Imphal number oinam Bisnupur Moirang Thanga Kumbit Lidong Thawal amadi wangkhemni Barak ke mikhal amatta da saru yaro haina Kaksing Kaithel da imasing na protest tawkhre Manipur da thokliba irang asi loisindri fawa Barak ke mikhal amatta da saru yaroi lan hana loisilo mikhal kona pangthoa haina Kaksing Kaithel gi imasing na amuba fi kiduna kaithel khongjang sangsingkhre khongjang aduda saru yakhibi ima amana phongdokhibada Barak lengang na inchinba manba mawngda lamdam asida thokliba irang asi sai phajik lalaba fawa Barak amadi Manipur lenga asina ngasi fawa loisinaba hotnadaba asi akama mawngda kandem tawi Home Minister Amit Shah su numit 15 leiraga amu hana lakani haina hairaga lakhidaba election gi matamda vote nibo oina lakpa asidi Manipur miyam uchi thawoidabani haina lawi ngasi gi khongjang aduda stop state terrorism Manipur is suffering Manipur one peace and prosperity haina thaba pleka singda Kaksing Kaithel gi akoibada thetki Congress ki worker ni haba miyo ani gi mayumda sakhangdaba miyo kharana nomai kapsilamle Taragani suba Lok Sabha mikhal gi ahamba tangka ki oina hayeng inar gi oina bot thada nagadoriba asigi mangoinana ngarang numidang pung 4:30 taba matamda Imphal East District ki Lamlai Police Station gi manungjana Kangla Sagol Sang Makha Laikai da leiba miyoi amagi yumda sakhangdaba miyoi kharana nomai round ahum long kapsilamle hari pawse asina phangba pawgi matung inadi sakhangdaba singna nomai kapsilamliba miyoi asi Congress ki worker ni haba Kumabam Chana Zawba Sai Humdra Kawi SUV Bolero car amada tongduna lakpa sakhangdaba miyoi sing aduna miyoi asigi yumda changlak nomai round ahum kapsilambani thawdo aduda aso apan yaukhide kapsilamliba nomai maru sing aduna imung adugi phangrangi saruk singda panki hairi
Nomai kapsilapagi paw asi Lamlai Police na fangbadagi khudakta thodok thokfamda police sing yoksilakuna thiba hombagi thabak chathaki sakhangdaba singna kapsilakhiba nomai 9mm gate tokning kharasu recover tawkhre hari sakhangdaba singna mayumda nomai kapsilamliba kumabam sanajawa hariba miyo asigi hana khurai block congress committee ki president oina thawpurame hari nomai kapsilambagi thawung asibo yamna kana yaningdaba phongdoktuna ngasi kangla sagom sangi coordinating committee na sinduna Kalasang Community Hall that Lamdam Aduki Ima Ibil Sing Amadi, miyamna Saruk Yadina Waka Mifam Amasuchatakre, Mifam Aduda Saru Yakibi Tunazam Bidja Laksmina Pondorakpada, Lamdam Asiki Tangdu Laita Draba Film Ashida Ima Selgi Marakta, Nungadana Bahaiva Sito Ningde, Asigumo Taudo Yum the Zangchilakuna Aki Akang Nangamba Asi Makata Natobiganu, Yum Lakta no my capsin by Yaningde, Micham Daki Akang Pibiganu, Ima Selgi Lanto Biganu Aquabi Santi Pami Haike. Amaramda ngasi ayu pung 10 makaram taba matamdasu masakhangdaba sing Imphal East District Khurai District Road Sajore kai de leiba hana jira parisa member oiramba haujina Congress ki worker oiba atopam Okendro kauba mioi amagi yumdasu sakhangdaba sing na nomai ram manga ro kapsilamle hari nomai kapsilamba aduda aso apan amata yaukhiba leite thaudok thokfamda police ki kangkuna changsinduna thiba hombagi thabak chathabada kapthokraba nomai tongni recover tawba ngamle hari Heirok ki ingarokta AR ki camp sanaba hotnarakpada miyamna tanthokhre. Haukiba April 12 ki ahingda Thawa district ki Heirok tagi kilometer kuntraga mangaram laga Tengnopal district ki manung samba Penzamana ki gezang kuki kula asida ki kuki meter singna Heirok maitai kula nomai kapsinduna akama mongda landarakraba matungda hariba mafam asika naknana Thawa district ki Heirok ingarok tamna Casper gari anida lakpa kuntraga humda suba AR amasung Kunganithoi suba AR ga apumba personnel kuntrarom Heirok ki masing yamlaba Maira Paivi Singh ingaro yarok tringai da jakhina batankre AR kangu asina ingaro haina khangnariba chingi sharu asida makhoi ki camp sajina ba hotnarakpade Heirok ki miyam thauduna AR sing adu tanthokhre hari pawa asina hai new isin chambe mana ki ingaro hariba mfam asida AR ki kanguna yamna Aron Bamaongda Makogi Kem Ama Sabagi Tabak Numi Karenigi Mamang the Gichatara Kibani E An Aron Bamaongda Pakala Pataba as Heiroki Kuzasi na Pau Pangwadagi Nasi Ayupumak Pamakaram Tabamatamda Masing Yamlaba Heiroki Nupino passing Amafam Aduda Tomjinduna AR personnel sing Adu Mai Pang na Tanthopangamki Tanja Aduda Heirok PSK Police Team Amasu Mapam Aduda Tunglabaga Loyana AR sing Aduga Wari Sanake Madugi matung AR sing adu numit yungba aduwaidagi mafam adudagi thadoktuna hanki hari hariba mafam asida hanadagi hauna khol ngapa khunja sing laiduna awa ana kaya khangna kangluki irang asi hek haurakpadagi khol ngapa gi thabak chathaba haurakpani loina khol ngapa sing asi takthonabagi damakta haukibe April 12 gi ahingda thangnana leiba gyaljang kuki kholda matik sab khulai paiba kuki metan sing kya thomjilaktuna khol ngakliba singgi mathakta Nomai kapchin duna akan mamong da landara padagi khunga pa ohum nomai panduna aso apat nangkibani